ꯑꯗꯨ ꯃꯣꯏꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯃꯁꯦꯟꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯠꯇ ꯄꯨꯟꯁꯤꯟꯒꯅꯤ ꯄꯨꯟꯁꯤꯜꯂꯒꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯤꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗ ꯀꯅꯥꯅ ꯆꯤꯡꯃꯤꯁ ꯑꯣꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏ ꯌꯦꯠꯅꯕ ꯂꯩꯇꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯒꯕꯔꯅꯔ ꯆꯠꯂꯒ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯂꯣꯏꯔꯦꯅꯦ ꯍꯥ ꯃꯇꯝꯗ ꯒꯕꯔꯅꯔꯗ ꯆꯠꯂꯒ ꯑꯗꯨ ꯇꯧꯔꯒꯗꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯄꯤ ꯑꯥꯔ ꯂꯧꯊꯣꯛꯈꯤꯒꯅꯤ ꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯐ꯭ꯂꯣꯔꯗꯁꯨ ꯆꯥꯡꯌꯦꯡ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯏ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯛꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯑꯃ ꯂꯩꯔꯤꯕꯅꯦꯕ ꯑꯗꯩ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯁꯄꯦꯟꯁꯟ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯂꯩ ꯃꯣꯏ ꯇꯣꯂꯣꯞ ꯆꯥꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯣꯏ ꯂꯥꯟꯃꯛꯁꯦ ꯃꯣꯏ ꯇꯣꯂꯣꯞ ꯆꯥꯔꯤꯅꯦꯕ ꯂꯨꯄꯥ ꯂꯥꯛ 2.5 ꯐꯪꯒꯅꯤ ꯑꯗꯨꯃ ꯂꯩꯔꯤ ꯁꯣꯏ ꯇꯠꯇꯅ ꯇꯧꯕ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯑꯣꯏꯅꯔꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯌꯨꯝ ꯁꯪꯒꯥꯔꯤ ꯑꯗꯨ ꯁꯪꯒꯥꯔꯤ ꯔꯦꯕꯣꯟ ꯀꯛꯏ ꯋꯥ ꯉꯥꯡꯉꯤ ꯑꯣꯏꯅꯔꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯑꯗꯨ ꯁꯁꯄꯦꯟꯁꯟꯗ ꯂꯩꯔꯕꯅꯤ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯑꯗꯨꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯄꯤꯗꯦꯅ ꯍꯥꯏꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯕꯣꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯛꯄꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯑꯃꯗ ꯈꯟꯕꯤꯌꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯥꯡꯕꯤꯕꯗ ꯇꯥꯕ ꯌꯥꯕ ꯋꯥ ꯇꯧꯕ ꯌꯥꯕ ꯋꯥ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯗꯤꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯗꯤꯜꯂꯤꯒꯤ ꯆꯠꯄ ꯃꯇꯝꯗꯁꯨ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕ ꯑꯝꯇ ꯎꯅꯕ ꯉꯝꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯉꯝꯗꯦ ꯖꯦꯅꯔꯦꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯉꯝꯗꯦ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦ ꯄꯤ ꯅꯗꯥ ꯐꯥꯎꯕ ꯎꯅꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯗꯤꯜꯂꯤꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯃꯣꯏꯅ ꯎꯅꯗꯧꯔꯤꯕ ꯃꯤꯗꯣ ꯃꯗꯨꯒꯤ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯂꯧꯕ ꯆꯪꯉꯦꯕ ꯃꯤꯗꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯝꯗꯥꯏꯗ ꯇꯤꯀꯦꯠ ꯀꯛꯏꯗꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯁꯦ ꯇ꯭ꯔꯦꯟ ꯇꯣꯡꯉꯝꯗꯥꯏꯗ ꯇꯤꯀꯦꯠ ꯀꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨ ꯃꯊꯧ ꯌꯥꯝ ꯆꯤꯟꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯁꯤꯁꯨ ꯃꯇꯝ ꯃꯥꯡꯗꯣꯏꯅꯤ ꯄꯩꯁꯥ ꯇꯤꯡꯗꯣꯏꯅꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯃꯔꯝ ꯆꯥꯅ ꯁꯦꯟ ꯇꯤꯡꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯨ ꯄꯥꯝꯃꯝꯃꯣꯏ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯦ ꯍꯥꯏꯅ ꯂꯩꯖꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯗꯤꯜꯂꯤꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯣ ꯎꯅꯕ ꯂꯥꯛꯀꯅꯤ ꯁꯤꯒꯤꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟꯗꯣ ꯍꯥꯟꯅ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯅ ꯆꯠꯂꯣ ꯃꯇꯝ ꯆꯥꯅ ꯎꯅꯔꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯊꯕꯛꯇꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯑꯌꯥꯕꯗꯨ ꯂꯧꯕ ꯌꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯤ ꯐꯪꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯐꯪꯉꯣꯏ ꯍꯥꯏꯕ ꯈꯪꯗꯦ ꯗꯤꯜꯂꯤꯗ ꯃꯣꯏ ꯃꯁꯦꯟ ꯄꯥꯏꯁꯤꯜꯂꯒ ꯑꯥꯗ ꯀꯦꯝ ꯇꯧ ꯂꯩꯔꯀꯥꯟꯗ ꯁꯃꯤꯠ ꯄꯇ꯭ꯔ ꯑꯣꯏꯅ ꯎꯅꯔꯒ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯉꯨꯅ ꯁꯃꯤꯠ ꯄꯇ꯭ꯔꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯏꯟꯆꯥꯔꯖꯀꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯃ ꯀꯌꯥꯝ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯗꯤ ꯁꯤꯗꯤ ꯌꯥꯗꯦꯕ ꯁꯤꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯁꯣꯝꯗꯒꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨꯅ ꯃꯣꯏ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯗꯒꯤ ꯂꯥꯛꯆꯕꯅꯤꯀꯣ ꯂꯥꯟ ꯅꯪꯉꯕꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯎꯅꯕ ꯃꯇꯝꯗ ꯄꯤꯕꯤꯔꯣꯏꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯁꯤꯒ ꯂꯩꯅꯕ ꯃꯔꯤꯗꯨꯗꯤ ꯑꯗꯨꯛ ꯃꯇꯤꯛ ꯐꯠꯇ꯭ꯔꯦꯕ ꯇꯥꯛꯑꯦꯅꯦ ꯑꯃꯅ ꯑꯃꯨꯛ ꯊꯧꯁꯥꯗ꯭ꯔꯦꯕ ꯃꯁꯥꯁꯤꯅ ꯃꯃꯥ ꯃꯄꯥ ꯎꯅꯖꯒꯦ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯅ ꯊꯣꯡ ꯂꯣꯏꯁꯤꯜꯂꯒ ꯈꯥꯡꯕꯒꯤ ꯐꯤꯕꯝ ꯂꯩꯔꯦꯕ ꯑꯄꯣꯛꯄ ꯃꯆꯥ ꯃꯥ ꯅꯨꯡꯁꯤꯗꯕꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯟꯅ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯥꯗ ꯐꯣꯔꯦꯟ ꯇꯨꯔ ꯆꯠꯄꯀꯣ ꯑꯁꯤꯒꯤ ꯀꯩꯁꯨꯗꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯔꯥꯏꯕꯅꯤ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯏꯕ ꯂꯥꯟ ꯅꯪꯉꯤꯕ ꯑꯗꯨꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨ ꯑꯋꯥꯕ ꯇꯥꯔꯕꯅꯤ ꯑꯩꯒ ꯎꯅꯔꯒꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯅ ꯈꯟꯅꯁꯤ ꯂꯥꯎꯅꯦ ꯇꯥꯟꯅꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤꯗꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯇꯣꯛꯄꯤꯔꯒ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯈꯤꯕ꯭ꯔꯥꯕ ꯐꯪꯗꯗꯅ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯄꯥꯎꯃꯤꯁꯤꯡꯅ ꯋꯥ ꯍꯪꯕ꯭ꯔꯥ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯕꯒꯤ ꯃꯆꯜ ꯃꯥꯟꯅꯗꯅ ꯈꯨꯝꯕꯒꯤ ꯋꯥꯗꯨꯗꯤ ꯋꯥꯔ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯁꯁꯄꯦꯟꯁꯟ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯂꯩꯕꯅꯤꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯂꯩꯇꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕꯕꯨꯗꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯑꯗꯨꯗ ꯍꯦꯟꯅ ꯂꯧꯏ ꯍꯥꯏꯕ ꯑꯗꯨ ꯃꯣꯏꯅ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯃꯣꯏ ꯀꯔꯤ ꯂꯧꯔꯤꯒꯦꯅꯦ ꯑꯃꯠꯇ ꯍꯥꯏꯔꯛꯎꯅꯦ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯀꯥꯟꯗ ꯂꯧꯔꯤꯕ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯤꯃꯛꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤꯗ ꯊꯨꯝ ꯂꯩꯕꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯑꯗꯨ ꯇꯧꯔꯦ ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯆꯥꯒꯤ ꯃꯆꯤꯟꯖꯥꯛ ꯂꯩꯅꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯁꯨꯝꯕ ꯇꯣꯛꯏꯕ ꯀꯔꯝꯕ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯁꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕꯗ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦꯕ ꯑꯥꯏ ꯗꯤ ꯄꯤ ꯃꯌꯥꯝꯅ ꯃꯄꯤ ꯇꯥꯗꯅ ꯁꯨꯁꯥꯏꯠ ꯇꯧꯗꯅ ꯁꯤꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯊꯥꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟ ꯅꯠꯇ꯭ꯔꯁꯨ ꯃꯣꯏꯒꯤ ꯇꯣꯂꯣꯞꯇꯨ ꯀꯩꯅꯣ ꯀꯠꯊꯣꯛꯎꯔꯦꯍꯦ ꯃꯣꯏ ꯆꯠꯂꯀꯥꯟꯗ ꯅꯣꯏ ꯄꯤꯔꯨꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯣꯏ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯗꯨ ꯂꯣꯏ ꯄꯤꯒꯦꯉꯦ ꯃꯌꯥꯝ ꯇꯧꯗꯅ ꯁꯤ ꯑꯋꯥꯕꯒꯤ ꯀꯩꯀꯩꯁꯤꯗꯤ ꯃꯣꯏꯗꯤ ꯎ ꯌꯥꯄꯣꯠꯇꯦ ꯍꯥꯏꯕꯒꯤ ꯂꯩꯕ꯭ꯔꯥꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔ ꯑꯣꯅꯔꯦꯕꯜ ꯍꯥꯏꯔꯤꯅꯦꯕ ꯃꯤꯌꯥꯝꯒꯤ ꯂꯣ ꯃꯦꯀꯔꯅꯦꯕ ꯂꯣ ꯃꯦꯀꯔ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯠ ꯊꯥꯗꯔꯒ ꯄꯣꯠ ꯃꯣꯏꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈ꯭ꯔꯤꯅꯦꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯇꯧꯐꯝꯗꯣ ꯊꯕꯛꯇꯣ ꯆꯞ ꯆꯥꯅ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ
भारत संविधान पीरिबदो इंडियन कन्स्टिट्यूशन एमएलए बगे थोमंगमदो फजन खंबिरगा मदु थोमंगदो पांथोरबो होनबियु मियांगी मुद मैं पुनमक मोगी मैम से पुंचल लखाना वारा मणिपुर लान थोइबनी को लुसिन लेरिम को अदुला को बेचन साप चना मतो पुंचल दछि अदुगंदा कोई लेबा थबक तौबो याबा तौसी अदुगा अनोबो लगा अगम सेम ता ओरगसो अखो बेचन पुंचल लगना अदुगी स्ट्रेंग पांगल दो साप चना कोई ओनरबन गवर्नर अखो उच्ची अदुगा अखो मैम पुनमने जेनबा मसु कैप्टा कोई खेनबा लेतना लुसिंग मचिम से ओदमी खलेबजु पुथोक्सी मतलब जो लेंगा सेम बजो का दो सेम नहीं ना हाँ पिया लोग खोखरनी अदरा ऐसे में इन्वेस्टमेंट सेंटर लोग तो ओनी अदु लेंगा अदुम ले रहे हैं अदु सेम में नहीं अदु सीन तरह मोना अदु कोई मैं पंगाई दा हाइबो दिदी तो बिनो मैं हम उधर बन हाइबो निको अदु मैं हम तो बिनो अदु बहुत की मतलब दा बहुत की बिखानी सरी अगोंदा बहुत था देबियो अना कोई मियां जाय पर तो गोनी हाइना बोइना हाइगी वासक किबो मैं हम दो बहुत हो रहा एमएलए हो रहा मतुंग दा अखोई सेकुरिटी अमनी खुलाई पाबी इनरकांदा साथेल खलगानगा मोगी तौबरे फ्लैग पोस्ट हेलगाना गप गप लाग मतमगी अदुबंदा अदु पक्साउ साउरे जे खनबिगनु मियांगी पाखोलो ओजेगे दो मियांगी पाखोलो ओजेगे लाउन करी पाखोलो नोबा सखरनी अदगे अदगे तौरगर मोगी क्वार्टर लेरगन उनगे फंगरोय थोंगलोल लेरनी हाइबी फिल्म लेरे हाइना मजे मयाम हाइदरे याबा सि तौरे याबको अतोबिगनु अदन हाइगे कोई बीजेपी की वांगवांग ओइरबा कोई ओनरेबन हाइजरे काय खुमजर मदुक सारा इबोमसा हा केएस इबोमसा ना हाइबिरे वादो अदो थबक ओरे पाथोप ngमनबा होनो आया कोई लेंगा सेबबुदी शांति हंजलकपने हन अखोई मरु ओइ काय हाइबो जिउ बसे सियमो अरे अबु साइरम बीजेपी की यालंबा ओरंबा कोई की सिमनेस ओरंबा मियोजना अखोई सेंटर की ओइबा कोई की पार्टी नि को अदा नेशन पार्टी अमनी अदा सोंदा कोई की रिजनल पार्टी दौना पंथों तौब याबनते करुम तौतारगदी सेंटर की लीडरशिप उनरगांदा मोय अयाबा याव तौबनी अदुगी दिल्ली चलिनि माहाइबा सि येंगोबा मोय मेना मा सुम थोबा nganगबरा हाइबगी वफम हमद लाए हाइबनि को लाए हाइबनि को लाए हेबा मियाम से तुम पंक्ता दमाय ताजरुरोनी हाइने हाइनेबो अदुना मदु हाइदोखि वागा थबक जोंनि खुद माननबा थबक तौबियु अदगी कोई वाक खिचतंग nganगसी थबक याम तौसी वाक मोर टोक लेसना भारत की प्राइम मिनिस्टर ओइबिरमबी लेखिद्रबी इंदिरा गांधी ना हायरम वादसु अखोय दुम लॉक्सिन जी अफब ओइना ओइ खल्ली हाय